ngasi phongkhiba tungan ba manipuri si phungsing amasum thokiba thawdo wathok singdigi maruebi I pausing myamna thamji ahanbada naharol gi thawdang pauksi digi lukusaraga mau amagi Ejat sokpa yaba waphamsing phone message tharamba Miyoi ma phare Imphal West ki mafam amada leba yungi mau amagi punsi gi Ejat sokpa yaba mongda masak khangdaba Miyoi amana phone gi kuthangna masing khangdana message kaya thajin maduna tana kiyan khangan magi thaba kya sa tharambani haiba thobol diski sanga yumphom da leba MD Kamal Hassan sei kun gi mari apok MD na tomba bu Imphal PS na faraba matung shijim Imphal West na equis asibu tha sigi kun ga teret fawon mit manga ni police custody thamnaba khangan khre thawdo osiga mari lainana Imphal West ki mafam amadigi victim oiribi mawosigi mapu roibana Imphal West ki ASP da complaint ama lankhalaki complaint aduna haribadi masa khangdaba Miyoi amana phone ku thangna ma ki nupi gi WhatsApp ta nupi gi ikai khamnaba mangningai oiba voice message kya thaduna ma ki nupi bu kian khangan gi thabak sing sataki ben hari thawdo osiga mari lainana police na equis asibu tha asigi kungani thoida faduna wahong pong sing sataki police gi wahong pong aduga mari lainana equis asina police thamlakhibadi tha asigi kungi ayuk angan bada ma ki mamana ba mana ma ki phone contact gi save tawdaba wrong number amada phone toki masigi makha tarak poina WhatsApp ta tuan reply kya voice message mapan thaki hariba voice message sing adu nupi amagi Ejat sokpa yaba waphamsing oina phongdokhi bane ki police na lakholakpa investigation aduga mari lainana equis asibu makha taba police custody remand lauthana bagi damang asi CJM Imphal West ta puthoraki police ku remand adu taraba matung CJM Imphal West na equis asibu thasi ki kunga teret fawa numit mangani police custody da thamnaba khangan khibani hainasu pausna makhatan phongdorakli makasa tarapoina to perform na zeki gi bail application khanana ba matam lepkhre Imphal Police Station na lokalakpa tungan ba FIR sing da scenery ba lamjinggo group of company gi managing director oriba thawal camp sifai digi sansam zeki sei kuntra ga manga apopole kidraba kullana CJM Imphal West lan khalakpa bail application sing court asina regular bail oina laksinduna mathang thagi ahum da court asimakta da bail hearing sathana ba matam lepkhre Sansam Zeki asi Prevention of Money Laundering Eki Makhar Information Director in a Farba Matung Imphal Police Station tuan FIR Nipanda formal arrest lokibani Imphal Police Station lokalakwa FIR sing asiga mari lainana equis asina CJM Imphal West the bail PB nabagi damak player ni rakhi player du tarba matung CJM Imphal West na bail application adu regular bail oina CJM Imphal West sathana ba mathang thai ahumda matam lebli haidun CJM Imphal West na ngasi open court lakthokrai ni su pausna makhatari makasa tharapoina top pawmana jeribam Imphal railway line gi thabak sada maudra loire December forward Imphal railway network yorak hai singi khudong thinga oiba mafam kya leibuna kilometer samaga taraga matu sangwa jiribam Imphal railway line gi thabasi loisinana bo hona bada awab kya mayukna basu railway line asigi sada maudra di sema loire salibasa asigi December forward gi manung de Imphal railway network yorak yari loinana Imphal asi north eastern region ki oin rail connectivity leiba mari subu city oira gani hari pawgi source amana hairibana Indian Railway ki mekeri gi levas gi mafam kya railway connectivity asi hena pakthok chakthok no yamna kan honari loinana north east state single rail connectivity asi lehnana ba war footing na thawak khali kilometer samanga taraga matu sangba jiribam Imphal railway line sida punna tunnel yankhai gani thoi lewi gi manungda tunnel yankhai gani pan mapung fana sem sab loire railway line asi gi estimate cost na lupa crore taraga mariga sahunga kungani thoi ni Amazon railway line asigi tunnel gi saruk singa si khutna bo khona bada north east frontier railway gi mekeri gi ahan boina vertical shape construction technology sejnari asta sengmul technology asi metro rail project khakta sejnabani Ziribam Imphal railway line gi thaba si mapung fana lusin tarabadi Ziribam gi Imphal lakpa hauju pung tarasang ni basi pung 2.5 ta handa ka doribani loinana mapalam digi nomigi tangai fataba polam sing atin mamatam gi manungda Imphal pusilak pung ngam doribani railway line asigi tunnel yang khai ni thoi lairiba asigi manungda tunnel number taraga ni thoi sina khwai digi sangba tunnel oiri tunnel asigi asang mana kilometer 10.275 ni masum tunnel asi yamna ningkhai gan masar oibana hariba saruk sing asi loisina na bo hona priyam awaba madi mayuk nari hairian su paus na makata na su fundorakli makasa tharapoina to papawmna Imphal Kangsup Tamenglong road ti eviction sa takre hauji Imphal Kangsup Tamenglong road pakthok sapthok gi thabak sa thariba siga mari lenana ngasi lamphel gi SDO team na lambi sigi mafam kya da lam khopsinduna
sajilamb yum kai kya JCB sijinadun eviction chatakre amarom nangrang numaijing singi reserve forest niyam kaina sajilamb yum kunga matu sidopog loinana yum khrana mai thadokraba matung ngasi makhatana amuhana jaga adu yum sajinana bo honaramdagi forest department gi team na police ka loinana amuhana eviction chatakre Marashir Susampur Kaupum Reserve Forest area da niyam kaina ke songjang village haina thonjinduna yum taragatre sajilamb eviction chatakhiba singadu hanadagi lerakla khulni Kuladura Amuhana Kunza Singaduna Kunda Laitana Bohonavani, Kuladura Ladiba Yum Sing Eviction Satakiba to Yaning di Haina, Travel Body Krana Pondoki, Wap Maduga Mari Lena, Set Minister N. Berena Market Twitter Tagalaki Oral Amanda Hadivana. Eviction Tokraba Yum Taragatre Edukimanunda, Adar Kat Tarago Humdo identify Tobuda, Maite Masa Ohum Mingaramle, Aduga, Ayamana Susampur the King Act to Eramle. Ke songjang aribu khuladugi di miyoi amadigi hena yaudi matau karam susampur amati atai maphamdigi laklawa protected forest land gi manung saliba sida khul anauba kamdau no siamna bo honaram libano haibidu thigana ba mari lena ba di sida khangan kresu haidi makasa tharak poina to papawmana Delhi police na Manipur gi BJP gi maru oi ba thaumi ani dagi drug fakibagi case CBI de sinagadavni Congress State asida paliba BJP lenga ki lusingma nongthongbom berena war on drug ki thabak fazana satharabasu poppy plantation tawba migi masik noma gi hengalakli drug amadi mei kaba tablet jonbigi sang noma gi hengalak loinana Manipur gi wangba drug amadi opium yonbigi phaba hengalakli basi war on drug ki karamba thawong no haina Manipur Pradesh Congress Committee gi spokesperson amas oiriba Vice President Hareswar Gosmina Manipur lenga thanakli BT Road Labour Congress Bona Pangtokiba Paumising Unaba Mad MPCC ki spokesperson Gosmin Hai War on drug kitabas Make Amarom Yamna Fazarabasu Nakalamarom Mari Makong Sanadaba Magum Miam do Hali Drug Lalon Parabasu Draki Mapu Hangandaba Poppy Plantation Toba Tinglabasu Plantation Toba Missing Hengalakpaluinana Sahi Mari Mangash the drug trafficking ni Haina Kangaramba State Asigna City Drug Production Center Amoide Manipura poppy amadi drug lalon ba kya mari leinaba police personnel sing farabasu Manipuri gi mapana drug lalon ba kya phari basina police department sing na asuma thabak tawribra haibasi Manipur miam da hangningai oibo hangoidi mang hai hauki bi english sing ani ga kunga ni thogi July kunga manga da Guwahati digi lupa crore kulongi yaba tablet August anida Manipur gi pusilakpa heroin amadi morphine lupa crore taraga mangarungi polam Guwahati da fakiba December taraga manga da Guwahati da Manipur gi pusilakpa lupa crore taraga mariga point amagi senfam oigedaba number 4 grams ani fagatkiba December taraga nipana kasara Manipur gi pusilakiba lupa crore samaga humdraga manga oigedaba yaba tablet fakiba Orissa police na December ohum brown sugar kg 1.335 rongi polam Mantripukhi da lebe MD Salim Ahmad gi fakiba Assam ki karbi angdi February tarada Manipur gi Miyoi ni lupa crore kunga mangarungi heroin fakiba ga roinana tha sigi kunda Delhi police na hengang kendra dagi Ranbir Elias Tinku Apokpa Sorab amadi loyangamba itosa khoba hengangi leifam kunau dagi Delhi gi special cell na fakiba du Manipur state BJP gi maruiba thaumi ni haibisi khara makhai di khangmangamle makhoi any international drug cartel haina Delhi police na sakhanglaba khangmuni Sahi manga taruki mamang di international drug gang gi manungsa na thabak tawriba Miyoi sina opium amadi tuan drug kya lalon ba asoba thaudang lauri Manipur gi matau karam na mayai ka chinjak singa si Manipur gi wang ba puri bano makhoi anima ki voter lista investigation sa thabada kurai sajolai khai digi laisang them loyangamba apok itosa ko bahaina onthok haiba khangmangam laiki Se Minister N. Berena Manipur drug amadi number 4 lalon ba kya thingna ba sathari war on drug maming goina fazarabasu Manipur gi Miyoi kya mapan phari basida pukning sangri ngaji pawba mapan gi Manipur maya kaya drug smuggler gi phari basing sigi langla langjin puthok ngamdri ba sikari gi no haibasi miyamna hangningai wangoi Manipur amadi mapan state sing drug amadi maya ka ba polam kya phari haina pauksi sing na lakthorak la ba su poching adu gi mapu kana no haiba ngasi pawba Manipur lengak na Lakthokta basi war on drug ki karama lalong no haina hangladuna Delhi police na faraba loyangamba amadi Ranbir si CBI de sinaduna kupna thijinbiyo Manipur lenga an war footing da sathari war on drug ki wan thok niyam sumna tawiyo haina Congress ki mekedi gi pogmi pumadra fong do khen spaus na makhatari makasa tharak poina sanaleba pauksi dige to pamaruibi i pauksung mu myam na thamjage Ke Ranjit lenga na police taruk lokshin khraga su oza sing di lokshin bidre Oza transport onabagi DO later no mod yang kai matak lai Basanta Kumar
Manipur lenga kumza English singa niga taraga nipan gi jun kun ga nipan order thukuna mapung fawa lenga ki college am oina lokshin kraba Ejat college taruk ki oja sing di sahi manga helaba fawul lokhat pidana leiri haina ngasi Manipur Legislative Assembly gi demand wise discussion da Congress ki kanguzam ranjit na education da cut motion thamladuna phongdokre Opposition Congress ki kanguzam Ranjit Sujakumar Okram TS location na thamlakpa cut motion sing amas BJP gi Shyam Kumar na thamlakpa observation singi pakom piraduna minister TS Basanta Kumar haki oja sing adu lokhatna ba thabak sing leptana sangsili oja watpaga transfer obaga naknaba mari lene oja sing transfer tawna ba nongmada di all letter yankai gi mathakta phangi yamlaba file sing loishinna ba honabada nimit khudingi ahinge pung amatai hensu education minister na makataki Education Department ki demand khana bada cut motion pukhaladuna keranjana hai haukiba kumza English singani ga taraga nipan gi jun kun ga nipan Manipur gi Ejat college taruk lenga na lokshin duna mapung phaba college ona lokthokre adubo hauzu phawa oja sing lenga na lokhat pidana lairiba laibak thibani oja sing adu lenga na lokhalaba MPSC na sakhang biraba matung lenga na piriba khudong saba punamak phangadoribani adubu laibak thibidi lenga ki khudong saba phangadaba oja sing phangma ngamdana laikidaba yaukre lenga na oja sing adu gidama kari kari tharang pakhat laibaki songki mahakna hai School sing the principal amasum vice principal headmaster amasum assistant headmaster hapada matam theng thabana higher secondary school kya principal laitaba yauri Dimana du khana bada cut motion pukhaladuna Congress ki osuja kuman hai dana manjuri university asi Manipur gi marueba university am oiribani university asi da regular teaching amasum non teaching staff laitabana amasum tolop matam sana pithoktabana academic atmosphere da sauna akaiba pirakpa yari maramasina university asi mapung fana thabak tawba yana ba oja sing mapung fana hapina ba apil tokhi makna hai Hindi Teachers Training College asi staff marangkai na laitaba loinana atopagi utilize tawba ngaktana salaibana phibam sokliba mayam asi yenglaga mathau tariba principal amasung staff sing hapiyu lamdam asi da lairiba lainga ki college sing asi da principal laitraba sing asi hapina bo honabiyu loinana college amasung school sing da librarians amata laitriba si lenga na yengsin biyu library science tamluba mahiroi singbu thabak changnabagi khudong saba phangan biyu hai haiki amasum hauji hangduna lairiba SERT gi director gi post asi hapiyu haina minister gi puning singsinki dimana du khanabada policy cut motion pukhaladuna MLA TS location lenga ki Ejat school sing lenga ki mapung fan school oina lokshin na ba thakshilati lenga ki Ejat school sing teaching amasum non teaching staff sing mention na ba policy thamatangai fade loinana mitai mayek ki matang na sai na ba tholakliba si worosin purak ngamdre haina fodoki Kana nainabadu da saruk yakiba sing pukalakiba policy cut motion sing adu gi pakhompi redun education minister TS Basanta Kumar hai lainga na lokhat kraba Ejat college taruk thambal mari college oinam kaksing khunau college Miyoi lambi college liberal college standard college amasum Biramangol college asi lainga na lokhat pagi order kumza English sing ani ga taraga ni pan jun kun ga ni pan thokibani loinana staff sing lokshin bagi order na kumza English sing ani ga taraga ma pan thokibani college taruk asi gi lainga na lokshin ga daba teaching staff samri ga humdra ga ni pan amas non teaching staff samaga humpu gu humdoini lainga na lokshin na ba order thokiba duda Ming yaukiba oja sing oirabadi masa laikhidrabasu matung tarakpata lainga na pifam tokpa benefit sing adu phangani list yaramdrabadi ma khudong saba phangraki Thambal Mari College oinam gi oja humfuga manga kaksing kuno college ki oja humfuga mari Miyoi lambi college ki oja nifuga taru ashiki aroiba absorption order kumza English ngani ga kungani thoigi January tarukta MPSC gi recommendation matungina thoki minister na hai masigi matungda DP amasum finance department gi oibu wakhalon lawbuga loinana effective date of absorption asi DP amasum finance department ga tanaraga leblak pangairi lemhoriba liberal college ki oja maudraga humdoi standard college amasum Biramangol college ki oja kuntraga mari pun oja samaga humfugu nipan ga manung liberal college amasum standard college ki oja singi verification sathari Biramangol college ki na department yengsili lemhoriba oja samaga nifugu nithui ki di court ki order leibana maram oiraga lakhotna ba thorang laitri higher secondary school ki principal amasum vice principal sing hapagi thabakta matam thindaba laiti loinana headmaster amasum assistant headmaster sing lawgi thabakta asoiba laiti ki mitai mayek ki matang na minister na hai hauzik mitai mayek ki matang na wafam ama lakliba si lenga na semba expert committee ama yengsilagani DMU gi matang na minister na hai lenga na DMU da grant in aid speed amasum infrastructure gi award passing men khatuna lakli adumainamak nong gi oiba thabak thoram singna university gi mari leinaba singna tawgadabani
DMU asi UGC gi makhada recognition phanglabani amasum teaching amasum non teaching staff sing asi DP gi ayapa phanglaba matungna pangthokiba recruitment gi fal lakthokna bohonari minister na hai lainga ki school sing asi mapung fana yengsin ngamnaba gi damak samgatpa command and control center mathang thara sangana bohonari Masidanatana lamdam asigi lainga ki school satruka tarukti school gi mingda pata leramdi amasum school saniga humpug humdoina lamadu donor gi mingda leramki Singi school samriga kunga marida lamadu lainga ki mamingda leramki di haina minister na phongdoki maramaduna consolidated land records and asset ki data sing samgana ba thabak sangsin ma hore swaki tungda cut motion pukhala ki ba MLA singna cut motion singadu handoklaba matunga demand adu pass tokhen su paux da phongdorakli Atopa pa omadana IM gi mari yauna kadar manga phare special command unit khabai soi gi team na larhulup NSN IM gi mari amadi MNPF ki ama puna kedar manga phare police gi phongwa paw gi matung ina ngase pung mapan ga nifu ga manga rom taba matamda khumalampak ISBT the larhulup NSN IM gi kedar ni singna ba miyoi khara leide haiba kakna ba pawma taruk suba sam rifles na pirak padagi Special Command Unit Khabai Soigi OCL Vivekananda Lusima Team na Kudak Mapam Madu Sangsinduna Thibu Humba Sataki Thibu Humba da Kong Nalapa Miyoi Manga Kamraga Sek Tobaga Luina Wong Pong Satabada NSN IM Kedar Oramadi Fare Parab Kedar Maria Dudi Senapati District Ki Tadobidagi Pozio Kayina Elias Thori Kayina Sekuntragama Apopale Kidraba Iheni Kayina Nagaland Gi Sarmi District Ki Zone Boto Dagi Setoi Yetha sai kuntragani tu apokpa Jebukhu Yetha Nagaland Dimapur gi Masakamdagi Erepo Zelang sai kuntra apokpa lekidraba Motrong Amadi Urkhul district ki Azung Takatigi Kharaiting mung sai kuntraga mapan apokpa phungphane Paushin makhatan hai faraba Phozio Kayina Elias Thori Kayina Hairiba Miyoi Larhulup NSN IM the Kumza English Singani Tarada joint Ovugulina Nagaland gi Phare district levi headquarter gi training field basic military fangdun army number 42382 fanglaba kedani maki phamna lieutenant Kharaiting mung Hairiba Miyoi Kumza English Singani da Larhulup asita joint Ovugulina Hebron the basic training tawduna army number 0P 243145 hanglaba kedani marksu lieutenant amasum sitoi yetha hairiba miyoi kumza English ngani ga mapan laholuba sida join tobaga loinana Hebron basic training loiduna army number 80829 hanglaba kedani markna second lieutenant aripo zelang hairiba miyoi kumza English ngani ga kungamathu laholuba sida join tobaga loinana Hebron basic training loiraga army number 44061 hanglaba kedani mark famna corporal ni Phare Kedar Mari to Impal Police Station Sinakrari Amaramda Special Command Unit Khabai Soigi Team Mashimagna Larholup MNPF ki Kedar Amangarang Tilpung Ohumakairam Taba Matam the Impal East District Yang Popikai Til Gitata Magic Parking the Gifare Phare Kedar Adu Gimaming Momo Zamir Sekuntragatru Apokole Kidarava Bendang to Shikawi Impal East ki Singmairung the Guinea Ma Kumza English Singani Taraga Manga Larholup Ashita joint Obugaloinana Meamargi Thunbul the basic military training loiraga army number 0151 fanglab kedani ma hauzik sergeant major gi phampai ma asimaru oina asam rifle tuan mafamna sathabi embusing da maruiba thaudang lokiba kedani kumza english ngani ga kunga matugi November 13 da Sandel district ki Pongtai da satakiba embus da nifugu taruk suba asam rifles ki CO makin loina bi madi masa yauna miyoi manga sibu loina personal mari aso apan nangan kiba thaudo adu da su yamna maruiba thaudang lokiba miyoi ni pharaba miyoi du NIA Impal branch sinakre so haidi Makhasa tharak poina hoyelan pawri ke topa maruibi I pawsung mayamna thamjage education as directorate ki asoibra OBC maitai pangal category da khalaklaba arts graduate candidate ama general oina sumthuk pi hoirakle hoyen bureau salibetha asigi ahumda lainga ki school education ki director na thokiba notification number AO233A ZT 2014 cross 9 DES ki matukina loisang asigi makhada contract basis ta Arts graduate teacher Satrukataraga Mathu Science graduate teacher Sahunga Mapan Hindi primary teacher Sahunga Humdra Kataruk Amasum Hindi graduate teacher Samaga Kuntraga Mathu Khalayaduna Khan Kibida Arts graduate teacher Satrukataraga Humdugi Manungda OBC Maitai Pangalgi category da confirm thoktaba candidate ani hairiba category asigi makhara khanjilamle habigi wakat kya
High Court of Manipur tawrakpadagi ko'na candidate ani asida appointment pidana khankraba matungda candidate ani sigi manungdagi amana mahakti general category gi candidate ni haiduna loisanga sigi director ayiba sirul ama pisinkhre School education ki director na subject ahum ki tungan ma thakta leba oja sing khalle haiduna thokriba notification asida arts graduate teacher gi manungda OBC maite pangal gi social category amasung reservation category the candidate anibu hairiba category asigi manung salloidabada chanchin handuna yaholakle habigi wakat high court yauna file torakpada natana reservation category the OBC maite pangal oina khalaklaba candidate anigi manungdagi selection list asigi annexer A gi serial number 411 roll number 4065 oiriba Jiribam district ki Lalpani part 1 dagi Mahamudul Hassan ko candidate asina su ngasi directorate asida ayib sirul ama pisin kibani ma masama ki sirul adu phongdo ki basingi manung August taraga mari English ngani ga kunga mathude pangtok ki ba arts graduate teacher longna bigi DPC da mahak general caste category oina apply toki aduga post asigi damak pangtok ki ba recruitment gi damak mangonda director ina pirakhiba emit card suma ki social category gi kalamda general haina mayek singna palakhi hari Adawinama, Tasi Humda Luisang director na top notification Gimatungina arts graduate teacher Satru Kataraga Humde Kalaiduna, NXR A the Kalaba candidate Singi Maming Sing Pirakpada Maki Mamingasi, serial number 411, roll number 4065 to Yoraki. Adama Oinama, social reservation category the OBC Maite Pangal Oina Palaki. Tawang si general category haigadabagi muhutta printing error oina tawribra natragana atopa maram sing leibra haiba waphamsing mahangna director hangladuna mak OBC maite pangalgi category da selection tawrakliba sigi muhutta general oina unthopiu haina haijarakibane hari maki sirol asi director asina RR number 280 February 23 English ngani ga kunhumdoi oina receive tawkhre swari panbe yabadi tha asigi humda loisang asigi director na pangthokiba result da arts graduate teacher ki oina khalabasingi manungna jiribamdigi candidate asi yauna atopa candidate amabu OBC maite pangal oiroidabada oisnanduna khanjilakle habigi wakat ama recruitment asida saru yakibi OBC maite pangal gi candidate Khalida Jia sai kungatret apokpa MD Zahuruddin kaw Yaripok Turihal awang lekai digi nupi candidate amana thasigi kunga mathoida High Court of Manipur writ petition civil number 173 of 2023 file torokibani case asi ngarang justice Andem Bimol gi bench na lokotuna khanaraba matung case asigi apun respondent marida sayol ahum phawgi manungna pakhom pirakadaba noticing issue tokibaga loinana OBC gi mite phangal gi category da sanpham thoktabra chanchin handuna khanjilakle hairakliba candidate ane case asigi mathangi nimit March kunga teret English ngani ga kunga humdoi phawgi oina high court ke ayab yauduna appointment pi dana bakhan khibani soidi makasa tarak poina to papamna class 12 ki exam hokre ani tan thokre Council of Higher Secondary Education Manipur na lawba kumsi sahi gi tungan center samga kunda saruk yagadaba class 12 ki examination hokre loinana ahobu numita center ani da mod chinduna examination thalamagi dama candidate ani examination asi dagi tan thokre Question gi secretary na thadora ko sirol gi matung ina tantokraba candidate singa dudi Sawyai Higher Secondary School Thobal gi science ki candidate MD Minjauddin roll number 19702 amasum Analot Christian Institute Sandel gi science candidate 30 TS Canary roll number 26495 ni haidi makoi ani na ngasi ahobu numiki English subject ki examination makoi gi mod chinba Miyoi sing phamalamani haidi Amaram na ngasi digi haukiba examination asiga mari leidana ngasi nungtil de samna makoi office ta pangtokiba pawgi mitfam amadasu Sawyai Higher Secondary School da mochilamba exam phamalambagi thawdo osi lebak thibani haina phongdokre Lob asigi Education and Academy Affairs ki secretary Thanauzam Luwangna phongdorakhibaga loinana mochilaga tharamba Miyoi du farba matungna asingba candidate na exam phamanbadasu invigilator ayaba piramkhi haidi aduga candidate sing examination hall sanglamdai check tawgi thabaksu tawkhidabak loinana khongban chenbagi thawong singsu uki haidi maram asina mochilagi exam phamalamba thawdok chenaba singi mathakta sairak pinaba kanglon ama semba sumlagani haki Thawbalgi Fancier Higher Secondary School Desamgi volunteers sing sanction masatpada examination center adugi ASI amana achingba pirakhiba dubusu lebak thibani haina phongdop goloinana center asigi manungda mahiroising aran pambaising sezinaramba desama thengnara khadi nakala maromda Federal Students Organization kanglai pakisoro manasu wangoi Higher Secondary School meyang imphalgi Prabhavati College sing center sing paktakna sinnabagi thabak sa thabak loinana khongban chelamagi
ꯆꯦꯜꯂꯝꯕꯁꯤꯡ ꯊꯦꯡꯅꯈꯤꯁꯨ ꯍꯥꯏꯔꯤ Manipur Youth and Students Unions ki maikaidagidi Samuraugi Little Master Higher Secondary School amasung Mayang Imphalgi and Toms of Higher Secondary School yingsulubada ningthijan examination pangtholamba thengnaraki haiden su paus na makatana sa phongdorakli aduga hojikoina di myam paus tu matang ase lusinjarage amasung myam pun anawba update naminasi